Image PAODAM Yemgir Simu Ahan Bada, Utam Kumandaram Tramlok Sablina, Nasigi, Muru Pop Vijay. Seolamada Ahumlak, Paigadava Alliance Air Flight Service Nasi, Mr. N. Biren Hodokre. Manipura Levi Sports Association Singna Anitopi Tabuk Tokiro Haina, Minister Governor Nasta Fondokre. Tongan Ba Lam Singda, Mihut Mixed Purakraba, Musing Wapaki from Pangtokre, Lunana, Aircraft Manufacturing Facility, Amasanaba, Gujarata, Prime Minister Modina, Ase, Urep Untam Kre. Howzik. Mapung eba pau lobi dasi. Minister N. Biren ngasi ayuk pung mapan makai tabda Impal Aizol Impal Paigadaba Alliance Air Flight Service BT Kendrick International Airport Impal gi conference hall lagi video conferencing gi kutangda hodokre. Seoul amada ahumlak Paigadaba Alliance Air Flight Service hodokpagi thromda Union Civil Aviation Minister Jyoti Laditya Sindhya Minister of State General B.K. Singh retired Minister of Law and Justice Kiren Rijiju, Assam, Meghalaya, Mizoram, Amadi, Arunachal Pradesh ki Mr. Singh, Minister of State Tourism for Mizoram, Robert Romawiwa Roitesu Sarukyaki, video conference ki Thorum Aduda, Minister of State for External Affairs and Education, Dr. R.K. Ranjan, Rajesh Shevag MP Leshem Basana Zauba, Transport Minister Khasim Vasum, Civil Aviation ge official singsu BT Kendrick International Airport pangthok pathrom da saruk yakhe throm da minister na India ki Prime Minister Narendra Modi na hodok khiba Uran scheme gi makhada North East State singi makhada North East State sing ase new engine of Indian growth hype du mapung phana ohen batta natana North East ki leiriba state sing nongthak ki lambi da samnhanduna India ga mandle ga su connectivity da hen mari phagada le haike Manipura Levi Sports Association Singna Ani Topa Gitabuk Asi Tokpiro, Ani Topa Sina, Sandra Shinda Yamna Mangjaba Oire Aduna, Sports Association Organization Singna, Atuma Matamda, Punsinduna Ambato in a Leviu, Natabri Registration, Katalagani Haina, PWD, and Yas Minister Governor Scottom Nangasi, Nomigoiba, Mamta State Level Amateur Muay Thai Championship 2022 Hodopagi from the Fondokre, Bishnupur District. Muay Thai Association Sinduna Bishnupur Municipal Council Ward Number 2 the Leba Ward Asiki Community Hall da Paktokiba Championship Aduda PWD Yas Minister Governor Skotuzam Mamtagi President Dr. T.M. Rajan Ayangba Amphagi Vice President C.S. Ibutombi Impal East Thai Association Gi M Ceremony Maitai na Athoiba Mitungnan Singwena Saruyaki Championship aduda nupa amri nupi gi senior junior amri sub junior gi sanroi humpu henmana saruk yakhiba loinana makong mathang takraba sanroi singda medal amri certificate pin reporting thawat ke ani kopina ai sanroi singda achoba changi nupi hose asi kopen nanaba atu leliba civil society organization adu atu leliba organization ase adu usab nagaya ani kopina ai sumutachi ai Hamzaluna nasi kampung itu championship nasi yang namai pakpa championship kamu melina masih ada sana kayak ada di daerah national kamu sudah international level dah ada maupun terjadi surat Japan amadi Korean loan tamna bagi Impal East Lariba Institute of Foreign Language over Bear Point ki conference hall da Union Minister of State External Affairs R.K. Ranjan Works Minister Governor has Konthuzam Amadi MMDA ki President Dr. L. Surjina Matang Sina Chief Guest of Honor Amadi President Oidona Hodokre Dr. Ranjan na Phongdok kibla foreign loan Japan Amadi Korean loan tambana lebak sing asigi tradition Amadi channel loan set khang mangami Mapa lebak nipan ga Impal Central Agricultural University ga tongan ba lamda food technology horticulture Amadi atai hiram kaya da MOU Kuyek Pinargani Haike from Aduda Saruk Yakiba Minister Governor Rasa Phono Kibda Lord Lon Kangba Sina Miga Samnana Bagi Aso Matengi Houski Matamase Globalization Gi Matamni Equi Wakal Hondopisu Matamni Haike
Ideal Youth Association IYA Kaksing Warina Association asigi manungda leiba tongan ba lamsingda mingchat porak khrabsingbu harau tiamna okpagi throm ama ngasi Kaksing Wari Kongoi Community Hall da pangthokre IYA Kaksing Warina ngasi ok khrabsing adudi handak Gujarat pangthokhiba kunthraga taruk suba National Games da cycling masana da Sanagi medal ama amasung lupagi medal ani lor khrabi magnabam Sonali Sanu All India Football Federation gi Deputy Chairperson Referee Committee oina khankraba Mairangthem Magho Balshri Honor 2016 Creative Art Painting phalkraba Sawaijam Santos amasung IIT Kharagpur da PhD degree phalkraba Mairangthem Nirmal Kumar da achamba khudol posting piduna makhoina purakliba achievement sing asi amdi adugi namak pungning thawat ke amasung tunggi punsida hena mixat purakpa orsunu haina thaujal peki ngasigi throm adu Ideal Youth Association Kaksing gi President Gopal Thromapu oina saruk yagaduna pangthokhibani throm adu da ngasigi okhiba miyoi singna haurakliba nahasingda punsida mai paknabagi damak honaba yabasingi matangda tongan wahum singsu phongdokna ramki Pioneer Club Lamdeng Lingkhat Kibagi Sahi Yankai Subagi Thorum Golden Jubilee ngasi October Kunthada Pioneer Club ki ground pangthokre thorum aduda Wakhaimem Ongbi Sumati Devi Social Worker PH Nando Luang President Amuko Dr. TH Santavir Lecturer Millennium in Institute of Sciences KH Hitler RFO Headquarter Tamenglong A Anil Kumar ZEO Thawal TH Jamuna Devi Social Worker KH Lokendro President Pioneer Club H Jivan President Vice President Rural United Clubs Organization Amadi Heramani Khaba President Imphal West District United Clubs Organization na President Member Sing OIK Thronga Mari Lenana Social Worker Wangkhaimayum Ongbi Sumatina Phongdok Kibada Pioneer Club Amadi Lekai Asida Leiriba Club Sing Asina Sahi Kyagi Mamangdagi Miyam gi thabak mayam ama tawduna lakpa asi aduki matik peli amadi makhatana lamdengi club singna lekai gi amadi miyam gi oiba thabak thorom sing paikhalakpada mahangna angamba thodang lawjabaga loinana mateng su pangani haiki throngi saruk amoina Pioneer Club ki founder members sing lekai gi ahal laman kayada khudol tamki lamdeng makha lekai gi class 10 amadi 12 ta mai palakraba sing adusu pungning thawat poina khudol tamki Pioneer Club ki sana phungdong bagi numit asidagi akanba khongho ama hauduna poiton ga mari leinaba akhanaba thabuk sing paikhatpa hobiro hainasu phongdokhe Dimapur dagi lengoi thaba lakpa driver ma masak khangdaba miyoi kharna yamna minungsi leitana mangsamda thangna lenduna hana khonram le laibuk phabadagi driver ri hinghoduna aruba phibamda rims hospital laikanari thodok asai tha asigi tang kuntaruk ki numidang pung nipalom tabada Mangphan Police Station gi manung chanba Bengal gi lamhang da thokhibani masak khangdabsing na mak ta thang lenduna hatna bohonram dagi hinghoraba driver adugi maming Milan Khawaz sahi kunmari apokpa Mani Kumar Khawaz Kangpokpi district gi manung chanba to se khop tagi hojikna thaiban polem lekai da leibani amromda driver Milan Khawaz bu thang lenduna hatna bohonram aduda senaba musing phagatuna dandi pidrabadi akan khong sanction lagani haina all Manipur road transport drivers and Motors Workers Union of Pongdrokli. Nasi MG Avenue da leba Union Nasi Office ta pangthok pa pawmi sing unabagi thoramda Union Nasi Secretary Maimum Anil na hai driver Khawaz ta attack torok pa si driver khudimuk attack torok pani haine lawi thodok asi da senary ba accused sing phabi duna matik sawa dandi pinaba Minister DGP amade Imphal West ki SP da aiba sero pisin khre driver sing da phawriba aki tujungba ase ko honaba honadrabdi akan bakhong sangsilagani driver sing na sing dam khenaba leitana thabuk tawriba sida aki khang pohondana basu lengak na sumeng sangbiu haina su phono pagalorena asok pada seli mateng oina rupa lising tara pangkre hairi amromdra Manipur Drivers Association na driver Khawaz bu thang lenduna hana honaramba se akan mong yaningde loinana thodok asida senator sing phaduna serak pigidamni haina ngasi Manipur Press Club ta pangthokpa pawmising unabagi thoromda MDA gi Assistant Secretary Kundongbam Sangi Chanana phongdokpaga loinana thodok asida senary ba accusing phabinaba Imphal West Police amadi Mangphan Police ta IBC pisin thibaga loinana athubo matamda phagani haibagi thajabu su pirakle haina phongdokhe
इरमजम असिदगी मयाई काबा चिंजाक मरु फंगना मुथतनबगी सरुक अमा ओइना ngasi Thawal district ki manung chanda leiba Lilong Khunauda Honorable MLA Lilong AC Thawal SP Lilong Assam Rifles amadi OC Lilong Police Lilong PS ki Mijeng Makhada Prajamiyam ga khusun maduna Manipur Anti Drug Association Manipur Office hangdokpagi thorom ama pangthokre thorom aduda MLA Khitrigau AC Irfan Khan Captain Lilong Assam Rifles Nasir Elais Amu Candidate Jila Parishad Lilong Gram Panchayat Abdul Barik Councillor Lilong Ward number 6 Sahib Elais Naushad Madagi President Singba Kayana Mioy Kayana Saruk Yaki thorom aduda Buya Mayum Sahib Elais Naushad na phongdo kibada ngasi iramdam asidagi mayai kawa sinjakna nauna inkhalak liba kaya nisagi lambidagi kanhunaba honabada Minister N Biren amadi Thawal SP Lilong PS Lilong Assam Rifles amadi Manipur liba praja miyam punamakna support tawminaduna iramdam asidagi mayai kawa sinjak si marupangna muthatnaba honaminasi haiki magna makha taraduna haikibada praja miyamna Mada Association asina sathrakpa War on Drugs ta support tawbiu amadi karigumba association asina nisa yonba thengnarabadi ain gi mateng loinana Thawal SP ga khusamnaraga ain gi oiba serak pigani drugs ta support tawbiganu amadi ekoi punamak khusamnaduna Manipur dagi illegal drugs sing muthatba ngamna bohona minasi amadi Thawal district ki manungda leiba Manipur Anti Drugs Association Mada Lilong Manipur asigi pandamdi praja miyam ga khusamnaduna drug pu marupangna muthatna bohona bani haiki कोई ऑर्गेनाइजेशन असीना ड्रग की वार्ड चत्रपा थबक थोरम सिंदा प्रजामे में सपोर्ट तौबियो अमदे कोईना ड्रग असी मुथप ngamnangai wot namin asi Lilong dagi ngasi ड्रग योनबा चाबा मयामा लाइफलपना इरमदम असी बु मांगना सा मोय अदुना असिगुम्बा कया से कोई अमतो होइना Thawal SP अमदे DC अमदे कोई भी Lilong PS तो samnaduna ngasi waron ड्रग की Aviation sector da mipal tangdana leiba ngamnaba India ki asoba aircraft manufacturing facility ama sananaba Gujarat ki Vadodara da Prime Minister Narendra Modi na urep yung tamkhre thoromadu da Prime Minister Modi na haikibada 2025 today India ki defense manufacturing scale se $1 billion kunma helagani hadak asina India ki defense airspace sector da Seliam na chauna thadaba project ni air traffic ki lamda India na malem gi oibada top 3 gi manungda yaurgani Prime Minister Modi bu Gujarat ki Chief Minister Bhupendra Patel amasung Tata Sons ki chairperson N Chandrasekhar na tram okay Vadodara da linkhat kadoriba transport aircraft asina lebak asigi lanmi gi pangan hengaran patanatana aircraft manufacturing gi damuktadi anoba ecosystem su sakhot halagani Defense Minister na haikibada Indian Air Force ki damak C295 transport aircraft sagadori masi Tata Airbus na ni aircraft asina paratrooper sing airdrop amasung load stowing ami project asina highly skilled job satruk directly aduga indirect oina mioi lising ahum aduga medium skill employment oina mioi lising ahum da thabak piduna aerospace amasung defense sector da mioi lak niphungi thoiga dasmik manga thabak piragani hairi October gi ahanba numit mapanida sasan takpagi thodokta train chani hena sohon khre aduga sahi sigi oina hojik phawbda soklaba train gi masing lising mari hen khre haina official record ta lei hairi khwaidagi hena sohlaba train na Mumbai Ahmedabad Vande Bharat Express ni asigumba case khwaidagi yamna thodok thon ba mafam sing khangdok le amadi sambal sing khanaba thorang tore hairi cattle run over CRO gi matangda Information and Publicity Railways gi Executive Director Amitabh Sharma na haikibada CRO gi thodok sing thon dana ba ngamdibam kai railways na honari haike hauzik aroibada maroi pa hon pijari Seolamada ahumlak paigada Alliance Air Flight Service nasi Chief Minister N Biren hodokre Manipur Liva Sports Association singna ani thopagi thabak tokpiro haina Minister Govind Raj na hodokre tongan ba lam singda mihut mixed purakraba miyoi sing ofpagi throm pangthokre loinana aircraft manufacturing facility ama sanana ba Gujarat da Prime Minister Modi na asai urep tamkre
ngasi di image paudam sanok seba matang se loi jere myam bu amuk khana khurumjari